Tungan social media amasung sephonggi maruoiba I pau khara miyamna thamjage army officer singna kuki militant singna drone bombing chathaki de hairabasu NIA na drone bombing chathaki haina confirm tawkhre army officer singna lamdam asida thogliba irang asida kuki militant singna drone bombing chathaki bagi khudam changdam laite hairabasu NIA na drone bombing chathaki haina phongdokkhre Sadliba sahi asigi September thada kuki militant singna chathakhiba attack ta maunaha ama sikhiba aduga loinena nauriba masanupi amabuna sokan khiba thodok adugi matangda investigation da National Investigation Agency na makhata na thijinba matamda kuki militant singna mafam aduda drone bombing chathakre haibagi confirmation pikre hairi NIA na thokiba thodok aduga mari lainena PNS ki section 105 ki makhada case file tawduna special court NIA Manipur na numit adugi crime scene gi audio video record sing submit tawkiba loinena NIA gi special public prosecutor PP na court asida submit tawkibada September amagi pung anirom tarakpada Mashak Khangdaba Kuki militant singna kautruk amasung katangman khul asigi maning thangba sing gi saruktagi afaba makhal gi khulai sniper amadi drone sin aduna attack chathaki haina submit tawki PP asigi makha taba submission da numit adumaktada Kuki militant singna awang thangba altitude dagi misam taba mafam aduda drone dagi bomb thadaduna attack chathaki ba thodoga du nation asida threat tabu thawangni Kuki militant sing attack aduda sahi kunchaga mari surbi maunha ama sikhi aduga sahi nauribi masanupi amabuna asokapan nangki Panba yai Manipur posting taramba army amadi military officer singda media singda piba comment singda Kuki militant singda maitei khul singda drone sin aduna attack chathakibagi khutam sangdam laite hainasu phongdokhiba laikhrabani Mashak Khangdaba Saa Amana yen nganu sing halam lei matam kharagi mamangda Manipur gi singi sarukta leiba kajing langgumba Saa Makhal Amana tampaki sarukta kumtharaktuna numidangda yumda loiba yen nganu sing Paktaknana chabagi thodok thokhraba matungda ngarang Kaksing district ki manung sanba hianglam gi mafam kharada Mashak Khangdaba Saa Amana imung aduda loiba yen nganu sing halambagi thodok sing thokre hairi Ngarang numidang hianglam gi imung amada loiba yen nganu sing halamba amadi nganu yen sing adugi pungnungi saruk sing hogaidunu sakhibagi khudam sangdam phangki hairi oirakleba phiba maduda maki adumgi miyamna section thorang sing lokhatpa haukhre hauzik phawba karamba Saa Makhalna yen nganu sing halaba matungda thibong thiril gi saruk sing damak sabagi thabak sathari bano haiba hauzik phawbagi oina khangba ngamdri hairi drone ama thagalakre ngasi ayuk pung 10 rom taba matamda Kuki militant singi oigini haina thajaba drone ama pangai area gi nongthaki sarukta matam sangna paidunu leiba maki adumgi miyamna uvu phangki hairi manang nakpada leiba khunja singna phongdorokpagi matung inna drone adu ayuki pung 12 henba phawba pangai area gi nongthaki sarukta koipai paidunu leiramlaga mafam khangdana mangki hairi